Manipur ki praja singna kibadagi wangang dana tumina laibani paliba lengak asi leiriba makai Manipur santi oina laiba fangani haiba thazade haina CRP gi leader Okram Ivovina fongdokre wafam asing asi Imphal gi Congress Bhavan da pangthokpa paugi mifam amada fongdokibani loinana local body election tawdaduna apama miyoi khara khalliba asi karigino haraduna local body election tawba ngamdribasi kari maramgino haino wahang kaya tawraduna lepinaba candidate leitabadagi MLA gisu local body gi asumna tawrakadawribra haibana chingba wafam kaya CLP gi leader na fongdorakli state sida BJP led government haibutare solong masi government si leying heidi Manipur da nungsinana sana sinana shanti leina daigani haibasidi aidi thajide Manipur praja singse kina machin thokna ngangwa ngamdabne Manipur sidi sigi government si leying heidi solong present government si leying heidi Manipur will be finished haibasi loina praja singi wakhanda phaunarabne dictator gi sasan haibutare next na hujik yengbiuba India da khara lairaga hai covid na local body election tawba ngamhodre hai covid na maram moidre India gi any state amata local body gi autonomous district council oiba yai panchayat gi oiba yai municipality gi oiba yai election tawhidaba state amta lairiba present government sina umta khum oba siri ibo bina ngawi do machin thibani haijin bani covid na angak papik award du dane moi loina election tawgi machin dadi go to hill go to village ay election tawdana moina nampu da committee semgani haiba gomba tampak na gram panchayat ta piksunu sausunu migi pradhan jila parishad member ward member election tawda du tawtadra gram panchayat su administrator ine moi phurkhau da thapa mi kha nampu da hapchalaga sibu koina dictator gi shason haijine kharal leiradi ko moi lepi naba moi gita candidate lepi naba mi lektadra vote kaabdi laerdra sidi akhoi loiba tare aduna yaradi prime minister da rashtrapati da MLA gi chisu local body tolba sumaina election tawraroi si tamamata di akhoi hapcharge kan hairpasu yari jani ko is something like dictator matik sunate moi logic sali bese kari marang no local body election tawba ngamde bese amta khumhal oba amta khumbir oba Congress party na hai bese oida bani hai na amta hai bi amta simtok pi oba